Panambauxi Maroibi e Pauxen Kunga Serga, Maniputop Senelgi Maikadi, Miamna Tamzagi, Ahanbada, Bimol Akoizum Amadi Alfred K. Ather Political Party, Taragi Apun Mirepni, Loktokre, Miam the Mihud Khan Bigi Huk, Sapsana Season Laduna, Dictator Gilangak Lunyadi, have a Kangan Basangi, Ibobi, Taragani Pansup Lok Sabha Mikalas Lebasiki, Constitution Amadi Democracy Kanana Mikalni. Sahi mangagi manungda tangna phangba mihut khanbigi hak adu miyamna sizinaduna sabsana dictatorship ki lengak lon yadi haibadu khangan basangi mikhal asigi damak manipur gi inner amadi outer parliamentary constituency da mathang sitna mire oigadoriba Dr. Bimol Akoizam amadi Alfred Kangam Arthur asi wakhalon manapa political party taragi apun mamidemni Manipur miyam gi mihut ni haina CLP leaders oidiba hanagi minister Okram Ibobi na phone tokre Rupam Mahal Teng Taleba Irabot Bo Nangasi India Block Manipur chapter gi oina pangtokiba paugi mifma mada o Ibobi na phone tokibada state asida thokliba irang asi tha taraga mathu henjilakle Manipur gi oiriba issue si leba pumbigi issue am oire adubu kari karamba aronbe agenda leibana Manipur gi issue si ngasi phawba lushindana leibano ngasi state asida thokliba irang asina maram oiraga miyoi lising yankai hena relief camp sing yamna nungaitaba phibam amada leiribani seira asida lok sabha mikal lakshile center amadi state leiriba BJP lenga asina tawriba aranba thabak thoram sing asigi sabsaba pakhum ama lakadoriba mikal asida miyamna pifam toi India block ki oina mikal asigi namak thadokliba mirep asi Congress party khaki mirep nati wakhal manaba political party taragi consensus mirepni Manipur miyam gi mirepni lebasi ki constitution amadi secularism manganba BJP na lusingba dictatorial lega lon sibu center amadi state ki muthanaba honabada miyam na sabsaba thawtang lobi haina su oibo bina makhata na phongtoki amaramda pawgi mipamadu sarug yaraduna all India trade union congress ki general secretary su oiriba CPI state Lok Sabha Mikhalasida CPI Yoeba Mihut Ama Thagat Kani Hana Taurambadu Mikhalasik Maru Oebadu Yenduna India Block is Ninava political party Taragi Amat Oeba Wareb Amagi Matuina Dr. Bimol Akoizam Amadi Alfred K. Arthur Thadopada Amat Oena Yana Kibane Center Amadi State Ladiba Lenga Asigi Makada Democracy Hatoktuna Dictators Lenga Luni Makada Levasi Thanava Hona Bigi Mami Tarakli Lanai corporate kayaga manaduna BJP na lusing lenga asina tawning bada tawduna lenga lon paina bohona bada electoral bond scheme kaya senari delegate minister Arvind Kejriwal thamjinduna BJP na lusing lenga asina atopa political party sing mutana bohonari haukiba sahi gi me ahum degi haudun state sida thokliba irang asi minister Biren na lusing ba lenga asina lenga pa haitabadagini State asigi irang asi center na laksin ngami khanglaba phawba prime minister na wapam amata phongdokna lekhibane ngasi su state asida mayesi muthatna thamliba karigino haiba hangningai oi maram asina lakadoriba lok sabha mikhal asida BJP gi lenga lon muthat pa haibisi mikhal asina thong hangdokadoribane Save India amadi defeat BJP kholaw loina India block na thagaliba mirep ani asi mai pakna ba miyam puno hona minasi hanasu El Sutin Kumar Fongdoki Makasa Trapoina to Paumana Manipur Bumasi Tana Vasilipa Kuki Narcotiris and Marufona Mutakadavani UMO Tasiki Taragani Pangi Ehin Nongai Matumpung Aniron Tavada Ziribam District Borobekra Subdivision Gimanuksanba Durgapur Lamtai Kuno Deliva Dukwana Hum Kukisin Narcotiris Sinabasina Bom Langsinduna Pokai Helambadigi Sound Amang at one Kibeki Tawong Universal Mothers Organization UMO na Awang Matakta Kandem Tawilena Manipura Nungsinana Kundaminari Purukia Bumase Tana Vasiliu Lamdamasigi Yetnavasin Kuki Narcotirising Marupona Mutakatavan Hadi Loop asigi publicity secretary Akham Yaipare Min Tadorakpa Sirolamada Asigumba Matung Hukta Tabak Tawong Satariba Sibu State Government Amadi Central Government Tidokuna Mahogi Matakta Akan by Exelakat Katabani Loina Siena Bukudimak Fogatuna Matik Sab Serak Pikadabani Isterasida Nukshi Sana Leminari Purup Sing Masetahana Nabahona Riba Sien Kuki Narcotirisangasi Lamda Masidagi Marufona Mutakadabani Hanjana bom langsinduna akiakang nanganduna tangdulitaba pangdriba si tumina yengduna laitokpa yaroi
Kariguma matungda asiguma thawang sa tharaklabadi lup asina khak tumina yengduna laithokloi hari ziroladuna makha taraduna tampaki lamdamda board ki mangoinana coming operation tawduna tampakta tawriba asumna singi lamda su tawgadabani loinana ziribamgi mitei singidamak ahenba forcing thamduna matik sana ngapi singbigadabani kariguma masigidamak tongan masi SO sina sangsilakpa thabak tharam kudimakta lup asina mateng pangani amasum saruk yakani hauze ziribamna lariba mitei singa kian khangaliba kudimak UMO na thengna sem sare Zeribam de Lariba CSO Sina Sangsiliba Kongzang Singasu, Lup Asina Mapung Pana Saruk Yagani Hadi Atopa Paomana. Upon Magi Satam Sagat pada Sayitia Mariculture Nasu Sama Tautang Yari, Sarasandra Tiam Sayitia Taupang Lup Satau Lup Impalna, Mars Kunga Mari Dagina Kunga Mapan Pawan Numitarung Nisuna Asamgi, Bantarapur Kasaramadi, Tripuragi Kunung Agartalara Sakiba. Corridor concert saruk yakiba concert loi kungani thui impal thunglari concert adu lusing kiba sathauluki advisors oiriba sahitia academy awardee sarasan thiam concert asigi matang wapam kya phongdula duno hakibata manipur imagi apunbagi saktam sagat par sahitia medical service samu thaudang hari aikhoigi lol sahitia medical service bu ngaknabi wakhalon sakhiba corridor concert saruk yakiba concert loi singbu harau tam okpiduna minungsigi matau utpirakhiba asam amade tripura gi mitei isulinaw singbu sathaulupna tawimal khangpoli ningsingwai concert asi sathaulupna sahi kun surakpaga mari lenana sakhiba concert ni concert asigi manungsanna mars kun nga tarukta barak museum and library Bandarapur Kasaramadi Manipuri Cultural Forum Assam Sinkipa Para Cultural Festival 2024 gi Haudopagi Thoramda Sarubyaki Haudopagi Thoramadu the concert Sibulu Sinkiva Sahitia Academy Awardee Sarasan Tiam Amadi State Kala Academy Awardee RK Budi Mansu Special Guest Oina Sarubyaki Festival Adu Sarugama Oina International Seminar on Present Status of Manipuri Language Literature and Culture Hype Amasupangtoki Seminar Duda Corridor Gi Concert Sarugaki Manipur University Ki Manipuri Development Ki Associate Professor Dr. Sirom Rasketan Dr. Wohengbam Kumari Sanu Amadi Memadi Ki PS Chandra Kumar Sarmana Tuan Vihiram Singh Wangang Duna Sarugaki Festival Adu Gi Ahum Suba Session na Concert Adu Bulusin Kiva Sahitia Academy Awardee Sarasan Tiamna Moderator Oiduna First Intellectual Mitki Thoram Amas Pangtoki. Concert Adu Saruk Yakiba RK Budiman Rakesh Norem Dr. Ngan Bisanu Amadi Tongbram Amarzina Tuan Vihiram Singh Wanganki Loinana Manipur Gi Sanairaba Saisakpa Konthausam Bobin Lebak Ningbi Saisang Amadi Maki Masana Pi Konthausam Lusungbina Loktak Saithabi Saisatuna Thoram Dubu Masak Tuan Bada Sauna Mating Pangki Loinana Rita Thoksam Amadi Laisram Romala Anigi Siding Sing Patoki Atopa Paumana Mayol Gi Aikogi Anoba Langon Gi Boat Haiba campaign Makatana Sanction Duna Warep Lokre Mayol Sanction Lako Politics to Ming Sangsi Mikal Kanglon Sum Toksi have a awareness campaign Aikogi Anoba Langon Gi Boat Haina Mintonba campaign Amathasi Kungamari the Imakaitil Haudo Krabamatung Nasi Ayupung Nipan Tabamatamda Hangang Kendra Kimanung Sanba Hangang Makalekai Community Holder Maiki Edongi Club Taragamari Amadi Mera Pai Bising Yauna local leaders Singu Mipam Amapang Tokre Mipam Madu Mayola Madi Hangang United Clubs Organization Hoko Galunana Mera Pai Amadi Club Taragamari Pundana Warep Kat Lokre Mipam Madu Economic and Research Development Organization ERDO Gi Secretary Nahakpam Santana Wangang Loi Oina Saruyaki Nasigi Mipamadu Pangtoklaba Matung Lakadoriba Taragani Pan Suba Lok Sabha Mikal Gamari Lainana Laukibu Warep Singaduri Candidate Singdigi Siel Laudaba Saksa Haizana Bataudaba Mihut Silaga Bot Hadaba Taudaba Mikalgi Road Show Rally the Sarugyadaba Muscle Power Season to the Nampu Sapu Tauduna Bot Hada Hanbegi Culture Mutat Pamadi Ishagi Boating Right to Mangandaba Ashina Singmani Amoromda Nasinung Tilpunga Matavada Wangoi Kendrigi Manung Sanba Wangoi Longzam Laikai Community Hall da Mapamadugi Club Amadi Mera Pai Bising Yauna Miyamgi Mipam Pangtoktan Warep Sing Lokre Mipamadu Mayola Masum Youth Development Union Club Kaloinana Mera Pai Bising Punduna Warep Lokibani Mipamadu retired IAS Arkinimai Advocate
Sukham Premjina Wanganglai Oina Saruk Yaduna Mayolgi President Asian Prince na Nongyoeba Wadul Tamki Atopa Pawamana CPI Hairok Local Council gi yang khairak suba mi pham bangthokre CPI na ngalingi matamdagi Manipur gi apunbagi saktam kanana bu hona duna lakli L Sutin Kumar CPI Hairok Local Council gi yang khairak suba mi pham ngasi Hairok Part 1 haitupok pi laikai gi mipun sangga pangthokre CPI Manipur State Council gi lusingba L Sutin Kumar CPI Hairok Local Council gi lusingba Ningthauzam Lokendro Pi Lokon amasung council asigi matam sangna secretary gi thaupurampa khundongbam mani yaimana mifam adugi president members sing oina saryaki mifam aduda CPI mapangal kalanana bu wapam kya thamladuna party asigi lusingba L Sutin Kumar hai CPI ningalingi matam dig hona Manipur gi apan bagi saktam asi kanana bu hona duna lakli adungai Purbanchal Pradesh semna bu hona rakpa matamda miyam gi lusingba hijam irabona madugi mayokta leptuna Purbanchal Pradesh Seman Kidaba adudagi hauna Manipur gi ngam khigi damak leptuna lakri adubu lebak thibadi mamang sahi gi me ahum dagi haukiba furup ani gi lanasi state amasum central lengana matam sana control tobu ngam haudabadagi ngasidi tha tara mathu sujilakli haujik lenga sigi makhada Manipur gi apun bagi saktam kairago mani tampaki mafam khra asidagi hena mitei singna national highway ani kangpokpi phawbu sang mangamdre ziri lambida sat pangamdre Paulelan mengamdre wathok asi India lengana atenma matamda loisilamba yabani aronba agenda ama leibedagi wathok asi loisindana ngasi phaw leirakli haiba wafam thamki BJP na India palakpa sahi tararum asida leba asi privatization kuchau thare lairabasing mahimasing tamba layeng mengamdre leba asi ga apunba mi sing crore samaga kunthra rom asigi manungda crore marfromdi sara ani suna sa pamdre Asigumba party asi maithiba pinabu wakalon manaba party sing punsinduna amatu oina thengnaminanaba mathau tai heba wafam thambaga loinana Hairok local CPI na mamangai digi hauna CPI bu mapangal kalanana balarokiba thaudang kaya bu sumang singthaki mifam madura CPI Hairok local council na mamang sahi singda karam miyam goeba thabak singda maipundana sarugyaki bagi haibagi samlakpa pawda mama hauji haujuk CPI Hairok local council gi secretary oiriba thoksom mohona tamki Maki draft organization report aduda democracy ki wantok mangsalakpa senja thumjana maru Tashilaglava loinana mayai kaba chinjak kiyagi akiba masum senjau paiba miyoi karakaki khubam nungda laibaki lengak laklava yamna mipainingai oireba tanja sida Hairok local council yang khairak suba conference pangthok lebu wapam thamki mohona makha taraduna mamang sahi gi me ahum digi horakhiba furup anigi lanasi ingna sikna worosin puraknaba Thaubal district peace committee ama sembada CPI Hairok local council gi mahna masamang amasum Morangthem Rameswar committee aduda yauki hairi lanasi atubada worosin ama puraktuna CPI Hairok local council na mari lainabasingda appeal yarak toki hairaduna Mamang sahi July kunga mangada irabot bawon gi horaga assembly phawba miyam gi khongsat amasat pada Hairok local CPI gi miyoi ani saryaki heba wapam mahakna ningsingki masigi mathakta CPI gi mapok kumon mamang sahi gi September thabumbu Manipur gi apunbagi saktam kananaba thabum haina pangthokpa la loisinanabu wakat taksinana khongsat satpa masum sarahian bagi khongjangda sarugyaruba Manipur kananaba madi miyoi bigi hak kananaba gi thoramda sarugyaruba loinana Manipur nupi marumna pangthokpa thabak thoram singda Hairok local gi nupi thomi singna sarugyaki bagi samlakpa pawdam su thamki ngasigi mifam adugi saruk ama oina CPI Hairok local council gi handakta laikhidraba miyoi taret ki mafamda minute ani tumina leptuna awaba khongdoki laikhidraba miyoi sing adudi Hairok part 1 dagi case laikham L fulo Hairok part 2 dagi case laimu case ibeima ts kasi ts kulasandra amasum ts ibopisakni atopa tentakpa pawabana nonglei nungsina ama da thokraba yum amagi phibam DC na yengsinkhre Nong yaw na nga siyuk sitkiwa akan manonglay nungsina Thaubal district ki khongjom gi sangay khongda liba yum ama humdok tun ama nga tatuan kiba mapamda Thaubal DC Andem Subas masat satuna yengsingkre
SDO Thobal yauna sakhiba yengsinbagi khongsat aduda DC Thobal Ahantem Subhasna yum tekhibadagi awaba nanglaba yumbu thaudam netrajita lupa lising tara amadi sana thaknaba polamsing mateng pangkhre loinana amanga ta thoktuna awaba taraba yumbuda mang takhibagi matangda CM tharaknaba sukhangalamki amaromdana blood donation camp pangthokre Nomagi awareness program kam voluntary blood donation ki tharom amanga si rims ta pangthokre tharom adu sanung sintha club center for child and youth development club kaibi mayalekai association for voluntary blood donation manipur personality and talents development organization manipur na punna kusamnaduna sinkibene ngasigi I dan tawbagi tharom adugi nungyoba wakhalondi I kathokpana miwebigi punsi kan isada su kanaba pi habisini amaromdana Wangjing amasung Karian Bikoki Mera Pai Visingsu Mikkel Yadana War and Nakre Mamang Seki me digi hoki basahi Pagadoraba Lana si India Lengana Karimat Nasung than House Mikkel Pangtok number Torang Torokliba Wangjing Apun Mera Pai Biniganindi India gi Mikkel Wangjing Apun Mera Pai Bising Saru Heri India Lenga ki Kuneki La Lusin Riba Power Equi Mikkel Saru Heduna Ngarang Numidang Wangjing Hairok Lam Kaida Wangjing apun bamaira pai bisnu wakat khongjang sangshin bagaluna Mikkel saruk yaru heba kulaw kya sulaki khongjang adu saruk yakhibi maira pai bising hakibada India lengang na Manipur gi irang sikari mata thausa bida bas yamna pendi irang si sahi farakadore lanje naduna leriba miyam mayumayum da hanjinang naba India amasum state lengang na simbidi lana sina maram oiraga khulngak sariba tampaki isil inaw singbu koithi thiduna phaba punba sina irang sigi solution purakpa ngamloi Lana sina maram oiraga awaba khangliba miyamgi punsi anagi phibamda hanjendriba phawba Wangjing apun maira pai bisingna India gi Mikkel amatada saruk yaroi hadak pangthok kadoriba taragani pan super lok sabha gi Mikkel asi aikhoi saruk yafam thokte haki mara sida Karen bikhok apun maira pai bilupna sungarang numidang sap manaba khongjang sangshin kibaga loinana lana si lengana lusindriba phawba India gi Mikkel saruk yaro heba warep lokhi Ado hausa ko ina di miyam pao si matang sa lusin jarage maso miyam puna no update kay minasi